mayambu Manipuri Wari Tunggol na taram nokjabaga loinana ikokno na khurumjari ngasi su mayamgidamakta asengba thokkiba akiba wari amamuk puduna lakjari wari asi pabada soihiran khiba pumnamak mayamna ngakpiyu hauzik wari asi taminarasi miyoiba haibasi amana amabu ngakpiba amadi fana khandoknaba haibasi yaudrabadi kaidaunungda nungaina leiminaba yaroi Agawba ngakpiba haibasi leitragadi marom adum thamnaduna amaga nungsinadaba unaba yadaba haibadu oigani adubu ngakpiba haye haidunasu aikhoida adumak soknaba tawraklaba aikhoida kaidaunungdasu naksinaba mari phan loinaba yararoidaba miyoi singadi kaidaunungda naksinaroidabani naksinarurabadi maduna hena aikhoida amangba oigani Aikhoi imungsi mi mari khaktamak chajabani ima ipa amadi ipwa nupaga aigi ipwa nupasi ima ipana wana hidak langthak chadna phangjakhiba angang ama oirammi aduna ma si thainadagi hauna magi chahi matangi angang singa koksi kitang khenai khara angang dongna leiba haibadu oi haujikpadi ma si chahi 18 sure adubu leibadi chahi 13 ki pakhang macha amagi kokni Asumna, aikhoina sumasi atombaga oire yamna luna tawrammi. Pikningay daisu kharanaga pangbaga mamanaba singsina paisa sathokpa thina tawbiba phattaba thabak khaisina mongonda insanduna tawhanbana chingbasi yamna tawrammi. Khara chawrakpada khara haija singjanaba haiduna boarding da thambibani adubu aduna hena mongonda awaba haibado oirammi. Boarding da leiba nisa chaba mamanabana paisa piro yadabagi aigi ipasida thangna thilakpadagi lan chauna thokhrabani masigi matungdagidi pabungna ichase ngasi kaubadagi boarding hostel haibisida suktham thamkhraroi haina wasakhi asumna aigi ipase mapan phauba yamna toina thokhandana aikhoina thajaba mamanaba khara khak loina handuna yamna cheksina senarakpani Magini haibada imungsida paisa nusa wate mayamga khara Mimanadrabani khanduna magiti ima pabungna leiringai sida loina silamage haiduna mapa yatuna thamkhrabani masimagnasu magi khanduna aise hauzik fawba leisabi aribigi mingthol phangduna yum pandabi ipwa nupasi sanaduna leiribani makha tana Matamgi awonbadi kanana thingba ngamgani aigi ipwasi mana soiriba Mimanadrabasi kokta khaktani kanagumba amanadi thajaroi magi masak mongduda aiga tinaba imanabi phawbana noi ibungosi kamai tawino masak ifaba jakhai angang macha dawna leirisibo yam pamuye ado noidi sel tumsu watabanina leijage ngaktani nangsu ma senabada Nayum pan khangdre nupi ama kok thibiro mai senajahorani haina hairi masida aina senaninga yaude ibema ipase wangang bongam jadabani nupi duna la aga thina amuk tobiradi ayum pan bagi asaga leiteda yare to adui wado haina hairamni Asumna aikho ibungosi mina he yengbadadi mai mawong se sukha thajaramde asumna aikho leikaida neroda gobi nupi macha ama leiramni Moisi yum honglakpani aikoi adwaida leirido moi karbar toba lakpani yum honglakpa chahi ama hek subaga dukana chawba ama hangkhrabani nupi machasi ahanbadadi yamna ingtapna ui adubu khalubana ama oirakpana ama haibaduni Nirodaga aigi ipwagasi chahi thaumu naumuni aigo ibungona hallabasu tha ahum mangaire Nirodasi karamna tawkhribano khangde ibungoga aikhoina hek khanglakpadagi tinaduna leirame moina yum honglaklibasi aikhoi ibungona chahi 13 surakpa swaidani asumna Nirodasi aikhoi ibungosi pambagi mongda tawrami magi wangang sangang amadi mong matawduda aisu adum khangba ngamlammi adubu ainadi masi sukpam pamlamde Ahanbadadi mabu fatte khote haibagi pamdaba natte makhoi imungsi machanupi ngakta pokpani adubu angang singdo lairik amata tamhalamde paisa nungsa paidabagi amata natte sopnagi mapaduna nupi nabu lairik tamaga kari kana doino sin khara hairadi yare aina he hai
Mama adusu mangai wariga sum sanabasida matang jadana fagi tauba haigadra nokningdaba fagi haigadra ꯏꯆꯥꯁꯤꯡꯁꯤꯗꯤ ꯏꯌꯥ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯃꯝ ꯀꯣꯛ ꯐꯥꯔꯒ ꯌꯥꯎꯡ ꯏꯟꯍꯜꯂꯒ ꯂꯣꯏꯔꯦ ꯅꯁꯛꯁꯤꯡꯗꯨꯁꯨ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯗꯨꯕꯨ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯅꯤꯡꯗꯕ ꯑꯃ ꯄꯣꯛꯄꯒꯤꯅꯤ ꯑꯩꯅ ꯅꯦꯔꯣꯗꯥꯁꯤ ꯄꯥꯝꯗ꯭ꯔꯤꯕꯁꯤ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯁꯨ ꯅꯦꯔꯣꯗꯥꯁꯤ ꯂꯣꯏꯅꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯍꯦꯔꯥ ꯅꯪꯅ ꯌꯥꯝ ꯈꯟꯖꯤꯜꯂꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯔ ꯂꯩꯔꯒ ꯃꯥꯏ ꯃꯥꯏ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯗꯧ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯍꯜꯂꯝꯃꯤ꯫ ꯅꯦꯔꯣꯗꯥꯁꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯇꯅ ꯑꯗꯨꯝ ꯀꯣꯏꯗꯅ ꯂꯣꯏꯅꯔꯝꯕꯅꯤꯅ ꯑꯩꯅꯁꯨ ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯝꯕ ꯇꯥꯔꯁꯨ ꯀꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯔꯣꯗꯥꯁꯤ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯥꯁꯤ ꯃꯊꯪ ꯀꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯗꯒ ꯐꯣꯡꯅ ꯎꯅꯗꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯄꯥꯁꯤ ꯁꯤꯟꯗꯅ ꯀꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 20-22 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯅꯤꯁꯥ ꯆꯥꯔꯝꯕ ꯑꯣꯏꯕꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯝꯗꯅ ꯈꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯁꯛꯂꯣꯟ ꯑꯃ ꯇꯧꯔꯛꯂꯅꯤ꯫ ꯅꯦꯔꯣꯗꯥꯒꯤ ꯃꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯞꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯇꯣꯏꯅ ꯍꯤꯟꯖꯥꯡꯒ ꯊꯤꯜꯂꯛꯇꯅ ꯑꯅꯝꯕ ꯃꯇꯝꯗ ꯀꯣꯏꯊꯣꯔꯛꯇꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯅꯠꯇꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯃꯣꯏꯁꯤꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯏꯐꯥꯎ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯕꯒ ꯀꯩꯒ ꯅꯣꯡꯃꯗꯤ ꯅꯦꯔꯣꯗꯥꯒꯤ ꯃꯃꯥꯁꯤꯅ ꯑꯁꯨꯝꯅ ꯏꯃꯥꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯆꯦ ꯅꯅꯥꯎ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯃꯆꯦꯁꯤꯁꯨ ꯃꯥꯒꯤ ꯌꯦꯡꯕꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯅꯍꯥꯟꯅ ꯍꯦꯟꯗꯣꯛꯈ꯭ರೆ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯅꯅꯦ ꯃꯆꯦꯒꯤꯅꯦꯅ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗꯒꯤ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯪꯅꯍꯟꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯊꯕꯛꯄꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯇꯥꯟꯅꯔꯤꯌꯦ ꯈꯔ ꯂꯩꯔꯒꯗꯤ ꯐꯪꯉꯅꯤ꯫ ꯑꯗꯣ ꯃꯧꯄꯥꯁꯦ ꯃꯄꯥ ꯑꯃ ꯍꯦꯛ ꯈꯪꯗ꯭ꯔꯤꯈꯩꯒꯤ ꯃꯆꯦꯁꯤꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯅꯤꯡꯉꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯏꯆꯦꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯒ ꯂꯨꯍꯣꯡꯕꯤꯔꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯆꯨꯝꯅ ꯂꯩꯔꯝꯕ ꯑꯩꯁꯤ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯇꯧꯉꯝꯕꯤ ꯍꯥꯏꯅ ꯆꯩꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯦꯔꯣꯗꯥꯁꯦ ꯏꯆꯥꯅꯨꯄꯤꯅꯦꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦꯗ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯏꯆꯥꯅꯨꯄꯥꯁꯦ ꯃꯇꯣꯟꯗ ꯂꯩꯖꯔꯁꯅꯨ ꯑꯁꯤ ꯆꯍꯤ 22 ꯁꯨꯔꯁꯤꯐꯥꯎꯗ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯜꯂꯝꯂꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯁꯤꯗ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯒ ꯀꯩꯝ ꯈꯪꯗꯕ ꯏꯆꯥꯁꯤꯒ ꯂꯩꯃꯤꯟꯅꯔꯒ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯒꯗꯧꯕꯗꯣ ꯑꯗꯨ ꯏꯆꯦ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯦꯔꯣꯗꯥꯒꯤ ꯃꯃꯥ ꯏꯟꯗꯣꯝꯆꯥ ꯖꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯐꯖꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯤ ꯂꯧꯁꯤꯟꯗꯕꯤ ꯐꯥꯒꯤ ꯇꯥꯊꯣꯛꯑꯒ ꯈꯪꯗꯦ ꯏꯆꯦ ꯏꯆꯥꯅꯨꯄꯤꯗꯨꯁꯨꯅꯦ ꯑꯩꯅ ꯍꯪꯕꯅꯤ ꯏꯕꯨꯡꯉꯣꯁꯤ ꯅꯨꯡꯁꯤ ꯈꯣꯠꯂꯦ ꯃꯥꯒ ꯂꯩꯅꯤꯡꯉꯦꯅ ꯍꯥꯏꯔꯤꯅꯤ ꯌꯥꯅꯕ ꯇꯧꯔꯁꯤ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯅꯨꯡꯁꯤꯅꯖꯕ ꯑꯩꯈꯣꯏꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯔꯣꯗꯥꯗꯧꯅ ꯏꯕꯨꯡꯉꯣ ꯅꯤꯡꯕ ꯅꯨꯄꯤꯗꯤ ꯊꯣꯛꯁꯨ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯑꯩꯁꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯛꯄꯗꯒꯤ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯒꯤ ꯀꯩꯝ ꯈꯪꯖꯗꯕ ꯏꯄ꯭ꯋꯥꯁꯤꯗ ꯃꯁꯥꯅ ꯌꯥꯅꯔꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯌꯥꯔꯦ ꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯅꯔꯔꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯗꯣꯝꯆꯥ ꯖꯌꯥꯁꯤ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯩꯗꯤ ꯁꯧꯒꯠꯂꯛꯇꯧꯕ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯍꯣ ꯅꯣꯏꯁꯨꯕ ꯑꯣꯟꯊꯣꯛꯄ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯛꯁꯤꯟꯅꯕ ꯌꯥꯅꯕ ꯅꯨꯡꯁꯤꯕꯁꯦ ꯎꯕꯗꯅꯦ ꯈꯔ ꯐꯒꯗ꯭ꯔꯥꯅ ꯏꯕꯨꯡꯉꯣꯒꯤꯁꯨꯈꯜꯂꯒ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯂꯥꯟꯅ ꯎꯈꯤꯅꯨꯀꯣ ꯏꯕꯦꯝꯃ ꯏꯟꯗꯣꯝꯆꯥꯅ ꯅꯝꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯁꯟꯗꯧꯕ ꯅꯠꯇꯦꯀꯣ ꯅꯪꯁꯨꯕ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯕ ꯃꯥꯟꯍꯟꯗ꯭ꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯒ ꯑꯩꯈꯣই ꯏꯕꯨꯡꯉꯣꯁꯤ ꯍꯦꯛꯇ ꯅꯦꯔꯣꯗꯥꯁꯤ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯏꯆꯦ ꯅꯦꯔꯣꯗꯥ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯦꯔꯣꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯩꯈꯣꯏꯅꯁꯨ ꯅꯦꯔꯣꯗꯥꯒ ꯃꯥꯒꯁꯤ ꯃꯔꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯦꯔꯣꯗꯥꯁꯦ ꯄꯥꯝꯕ꯭ꯔꯥꯅꯦ? ꯅꯦꯔꯣꯗꯥꯒ ꯑꯗꯨꯝ ꯂꯩꯔꯒꯦꯔꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯩꯅꯗꯦ ꯏꯃꯥ, ꯅꯦꯔꯣꯗꯥꯗꯣ ꯑꯩꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯍꯨꯔꯥꯜꯂꯦ꯫ ꯅꯣꯏꯅ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯂꯧꯔꯦ ꯑꯩꯉꯣꯟꯗꯒꯤ꯫ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯨꯡꯉꯣꯁꯤ ꯅꯦꯔꯣꯗꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯨꯡꯉꯣꯗ ꯀꯔꯤꯅꯣꯃ ꯑꯍꯣꯡꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯔꯕꯁꯨ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤꯗ ꯍꯥꯏꯅꯗꯤ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯗꯣꯝꯆꯥ ꯖꯌꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯀꯣꯏꯕ ꯂꯩꯇꯅ ꯍꯥꯟꯅꯗꯧꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯀꯧꯕ ꯂꯪꯕ ꯐꯖꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯈꯔ ꯍꯪꯒꯣꯏꯕꯒꯤ ꯃꯑꯣꯡ ꯎꯠꯂꯕꯁꯨ ꯃꯥꯅꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯎꯠꯂꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯧꯕ ꯂꯪꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯗꯣꯝꯆꯥ ꯖꯌꯥ ꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨ ꯒ꯭ꯔꯣꯁꯔꯤꯒꯤ ꯗꯨꯀꯥꯟꯅꯤ꯫ ꯗꯨꯀꯥꯟ ꯑꯁꯤ ꯑꯗꯨꯝ ꯆꯥꯎꯏ꯫ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯃꯛ ꯃꯤ ꯆꯤꯟꯕ ꯈꯣꯠꯄꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤ ꯅꯠꯇꯕ ꯄꯣꯠ ꯐꯖꯅ ꯍꯥꯞꯄ ꯗꯨꯀꯥꯟ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯝꯆꯥ ꯖꯌꯥ ꯈꯣꯏꯗꯒꯤ ꯑꯗꯨꯃꯛ ꯄꯣꯠꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯑꯃ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯤꯉꯩ ꯑꯗꯨꯗꯗꯤ ꯃꯄꯥꯟꯗꯒꯤ ꯍꯣꯜꯁꯦꯜ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯊꯨ ꯑꯀꯥꯏꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯗꯨꯅ ꯑꯗꯨꯝ ꯏꯟꯗꯣꯝꯆꯥ ꯖꯌꯥꯅꯒ ꯀꯩꯁꯨ ꯈꯟꯗꯕ ꯃꯥꯟꯕꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯒꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯟ ꯊꯣꯡꯕꯗ ꯊꯨꯝꯌꯥꯛꯄꯤꯗꯣ ꯆꯥꯅꯤꯡꯉꯦ ꯈꯤꯇ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥ ꯖꯌꯥ ꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯂꯩꯕ ꯂꯥꯛꯏ꯫ ꯅꯦꯔꯣꯗꯥꯁꯤ ꯂꯩꯔꯝꯃꯤ꯫ ꯅꯦꯔꯣꯗꯥꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯗꯤ ꯍꯥꯟꯅꯗꯧꯅꯗꯤ ꯇꯧꯔꯝꯗꯦ꯫ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯕꯅꯤ꯫ ꯃꯥꯗꯤ ꯑꯁꯨꯝꯅ ꯏꯆꯦ ꯀꯩ ꯂꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯩꯅ ꯊꯨꯝꯌꯥꯛꯄꯤ ꯂꯧꯒꯦ ꯇꯧꯅꯦ꯫ ꯀꯔꯝꯕ ꯊꯨꯝꯌꯥꯛꯄꯤ ꯂꯩꯔꯤꯒꯦ? ꯈꯔ ꯆꯥꯎꯕꯗꯨꯔꯥ ꯈꯔ ꯄꯤꯛꯇꯛ ꯇꯧꯕꯗꯨꯔꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯈꯣꯀꯣ ꯑꯩꯗꯤ ꯈꯪꯉꯔꯣꯏ, ꯑꯩꯈꯣꯏ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯖꯌꯥꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯠꯇ ꯄꯣꯂꯤꯊꯤꯟ ꯆꯦꯔꯪ ꯑꯃ パꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯁꯤꯒꯤ ꯊꯨꯝꯌꯥꯛꯄꯤꯁꯤ ꯑꯣꯏꯅ ꯇꯧꯔꯣ꯫ ꯉꯁꯤꯗꯣ ꯅꯣꯏ ꯀꯀꯥꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯁꯤꯗ ꯕꯣꯔꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯤꯗꯤ ꯑꯍꯣꯡꯕꯗꯨꯅꯤ, ꯃꯇꯣꯡꯒ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯁꯤꯗꯤ ꯃꯇꯣꯡ ꯉꯥꯛꯇꯅꯤ꯫ ꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯐꯕ ꯑꯗꯨꯒꯤꯅꯤꯗ, ꯅꯣꯏꯗꯤ ꯑꯐꯕ ꯉꯥꯛꯇ ꯆꯥꯕꯗꯨꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯒ ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯔꯒ ꯂꯩꯕꯗꯣ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯣꯏꯁꯦ ꯄꯩꯁꯥꯗꯣ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁా ꯄꯤꯔꯝꯂꯒ ꯊꯨꯝꯌꯥꯛꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯍꯥꯏꯔꯗꯤ ꯃꯇꯥꯡ ꯑꯁꯤꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯤꯇꯪꯇ ꯑꯣꯏꯁꯨ ꯌꯥꯅꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯁꯤ ꯄꯤꯔꯛꯄꯗ ꯈꯤꯇꯪ ꯆꯤꯡꯅꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯔꯣꯏꯗꯕꯅꯤ, ꯂꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯐꯠꯇꯕ ꯇꯧꯁꯤꯟꯒꯦꯅ ꯇꯧꯔꯤꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕꯗꯅꯤ꯫ ꯆꯥꯅ ꯊꯛꯅꯕꯗ ꯐꯠꯇꯕ ꯇꯧꯁꯤꯟꯕꯁꯤꯗꯤ ꯄꯥꯟꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯗꯤ ꯊꯨꯝꯌꯥꯛꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠꯇꯨꯃ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯩꯗꯤ ꯊꯨꯝꯌꯥꯛꯄꯤꯁꯦ ꯆꯥꯗ꯭ꯔꯕꯁꯨ ꯐꯖꯅ ꯁꯦꯝ ꯁꯥꯕꯗꯤ ꯍꯩ꯫ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯆꯥꯖꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯁꯦꯝ ꯁꯥꯕ ꯍꯥꯎꯅꯕ ꯁꯤꯟꯕꯗꯤ ꯌꯥꯝꯅ ꯍꯩꯖꯩ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯃꯤꯒꯤ ꯃꯤꯁꯧꯗꯒꯤ ꯑꯋꯥꯕ ꯃꯊꯪ ꯇꯥꯔꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯩ ꯏꯁꯥꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗ ꯊꯣꯛꯄꯁꯤꯡꯗꯨ ꯎꯔꯒ ꯇꯝꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯏꯃꯥꯈꯣꯏꯁꯤ ꯏꯟꯗꯣꯝꯆꯥ ꯖꯌꯥ ꯈꯣꯏꯗꯒꯤ ꯂꯩꯔꯛꯄ ꯊꯨꯝꯌꯥꯛꯄꯤꯗꯨ ꯆꯥꯔꯨꯕꯗꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯏꯃꯥꯁꯤ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯣꯊꯕꯗꯒꯤ ꯃꯁꯥ ꯆꯣꯛꯊꯔꯛꯇꯨꯅ ꯄꯨꯈꯠꯄꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯤ ꯏꯟꯗꯣꯝꯆꯥ ꯖꯌꯥꯅ ꯄꯤꯔꯛꯂꯤꯕ ꯊꯨꯝꯌꯥꯛꯄꯤꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯞꯆꯤꯜꯂꯛꯂꯕ ꯖꯥꯠꯅꯣ, ꯅꯨꯡꯁꯤꯗꯕꯒꯤ ꯀꯩꯒꯤ
Ikaibaga pullaga kari kari hakchang soknaba hapa oiramadi soinaba tare khalami adugadi doctor na chabagi natte chabaga mari leinade kaisu tawroi food poisoning su natte yumda adum putharo haibadagi aikhoi su putharami aduga masigi mathakta pabung amadi ibungo su kaimta tawraktabududa kaisu phattaba haplamoi haina khalami pabung na fawba aingonda ibema nang suba kanadabada pangpata pakhalehe hekta hapa yaba natene jail yaunadoribani haina aingonda hairi ainasu as adugi nateda pabung mana manungdagi chekhauda puthorappaduda hanadagi khara nungsinadre adum isada khara chingnabagini haina hairami asumna ima si thodo adugi matungda masa ikan kan adum hanadawna hamu leirammi adubu ima si aikhoi pabung si masak uba phawba yaramde paksauda saurami amuk toiba yum sida lainingdre chachaninge sinabu mana thokpa pangangdani ngangiba aikhoi su kari tawdobono khanglamde adogi su mathakta mana yaningdre phusi pabungda khaktani aikhoi dadi kari su tawde pabungga imaga si nungsinabada hainaribani hana masigumba mong amata tawde nongma imaga aiga si chaksangda leirammi masida pabung si thabak ama chatlubadagi halakpani aduga aikhoi gi inakta changlakpani masida aikhoi imana karino moi mapa kaidagi nupino nangna pore ise mamai sisu namadi maina chakhraba karino kathe aga leire kaidagi no hayo nupise haiduna joiro lolakpani aisu yengloi adubu pabunggi matungdadi kanamata leiramde aina pabung imana haisibu kadaidagi nupino kanaga lakminaino ima nupi haisi kanano haina hanglamni masida pabungna kaino ibema kaidagi nupino ai itomtane laise nangsu udro namasi makok chae imung se kaino matawre ai lainingdaba ama yaure nuktigi maram sukcha chadana ama natraga ama adum ja thoaga leire hairamduna changki aisu amta ngai khose pabung kyan men ga mata tadre paksauda saunai yoise haiduna adumak laihawi somdana ima sina kaidagi nupino thongjin mapan sida phamthakre ibema nang kaidaino aigi nupasiga nanga kamaina lakminaino he adumaina ga namito hanna yenglakanu haiduna choiron panglonda londuna leiram asumna imaga pabungga si maram suklai leitana khatnarami asuk wari batanja sidana amuk aikhoi ibungo si magi matung sida amuba ama adum amam athengda inaduna leirabani masi kanamatana uba natte aina khaktani uribase aikhoi ibungo si aiga ka amatada tuminabani matonda thadokpa nungai tabadagi aigi kada magi phamung se thajinkibani mamangda matonda tumhalubada mangaknabagi awaba mayam ama nangkrabani asumna aikhoi ibungo gi matungda amuba ama inaribasi aina thengkhang kayada ukhre ihan hana ukiba numituni aisi numidang ama migi sendoi singdo sunadaba yawbadagi ahingduda paisa parambani aisi matamduda mathasu yamna sabanina paisa mayam hatpaduna thengna su tumlami asumna aina thabak loisilaktuna phamung changge haiduna aigi ka tamna lakku matamsida aigi ka tamna amuba ma changkhibani aisu kaino aikhoi bungo si mapan thokpa chatli jala masi angang singa saina aina ising yam thakano di yade mana tawba ama haiduna changduni yenglamni matam sidadi aikhoi ibungo gi hek amang sida ngasai changkriba amubado chap yungna leptuna leirambani aduga manungdana aikhoi ibungo si isi khoi phaijup supoi suptaboi tumlamni aisi ngaktang tu chap yungni aisi ka sita changsi kadai thokse kadai tingak leirami adubu asumna tawrak adum leibadi yawa nattabanina aise kanano aduda leirido ha yam tuna thoklau haina lauramni aduga tapna switch box leiriba adomda changsilami aduga aisi khutsi thak nipa makai maido thalami adubu kanamata leiramde isa sida kanagumba amma leiramlaga fatlauna lotkibagi sahum amadi adumak isada fauri aise mai thanduna fana kuina kaduda sin thumna ko yenglamni kari leirige haina adubu karimata leiramdaba sida aise wakhal yang thopadi lairadana hena akiba ama faurami
ꯑꯁꯨꯝꯅ ꯑꯩꯅ ꯏꯕꯨꯡꯉꯣꯁꯤ ꯅꯝꯗꯅ ꯍꯧꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯣꯔꯦꯒꯤ ꯀꯥꯡꯒꯟꯗꯣ ꯊꯥꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯎꯈꯤꯕꯗꯣ꯫ ꯃꯈꯥ ꯇꯥꯕꯗꯤ ꯏꯕꯨꯡꯉꯣꯅ ꯑꯃꯝ ꯑꯊꯦꯡꯗ ꯃꯄꯥꯟ ꯊꯣꯛꯄ, ꯃꯅꯤꯡ ꯆꯠꯄ ꯑꯃꯗꯤ ꯑꯍꯤꯡ ꯇꯨꯝꯕꯁꯤꯗꯅꯤ ꯃꯥꯅ ꯊꯣꯛꯂꯛꯇꯣꯏꯁꯦ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯋꯥꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯁꯦꯟꯅꯅꯕ ꯂꯥꯛꯅꯕꯗ꯫ ꯑꯗꯨꯕꯨ ꯀꯩꯗꯤ ꯇꯧꯔꯨꯅꯤ, ꯑꯩꯁꯨ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯅꯤ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯒ ꯇꯧꯕꯒ ꯅꯣꯡꯃ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤ ꯃꯇꯣꯝꯇ ꯐꯦꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯣꯏ ꯀꯩꯕꯣꯏ ꯀꯞꯇꯨꯅ ꯐꯨꯊꯔꯝꯃꯤ꯫ ꯀꯣꯟꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯁꯦꯟꯅꯗꯨꯅꯇ ꯂꯥꯛꯂꯤꯕ ꯏꯄ꯭ꯋꯥꯁꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯝꯕ ꯀꯌా ꯑꯁꯤꯗ ꯑꯩꯁꯦ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯁꯤꯜꯂꯝꯃꯤ, ꯃꯤꯔꯣꯜꯅꯒ ꯂꯩꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯍꯟꯊꯔꯕꯗꯤ ꯏꯃꯨꯡꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯔꯤ? ꯍꯦꯛ ꯈꯟꯕꯗ ꯑꯩ ꯉꯝꯅꯕ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅꯗꯤ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯨꯕꯗꯒꯤ ꯃꯥꯅ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅꯦ, ꯏꯃꯥꯅꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯆꯥꯗꯨꯗ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃ ꯁꯤꯜꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯋꯥꯈꯜ ꯐꯛꯆꯤꯜꯂꯝꯕ, ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯂꯩꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ, ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝ, ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯆꯥꯕꯗ ꯁꯦꯝꯖꯤꯟꯕ ꯃꯤꯁꯦ ꯉꯥꯎꯔꯒ ꯆꯠꯅꯕ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯖꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯤ ꯉꯥꯛꯊꯣꯛꯄꯗꯤ ꯌꯥꯝꯅ ꯂꯥꯏ, ꯉꯝꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯟꯗꯣꯝꯆꯥ ꯖꯌꯥ ꯈꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯂꯥꯏꯁꯦ ꯑꯅꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯏꯃꯨꯡꯁꯦ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ, ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯉꯥꯎꯅꯕ ꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯄꯣꯠꯇꯨ ꯆꯥꯍꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯦ ꯆꯪꯅꯗ꯭ꯔꯦ, ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫